Hौzik faubagi khwaidagi update oiba pau tabiribasingbu Bisanta Saikhomna taram noksari hौzik ahmada maruiba pau miyamda pizari Jenimsta oxygen plant sangakhre sahi taramanga gi makhada leiba angangsinggi oiba covid care center thamlagani haina Chief Minister Nongthombam Birenna phongdokre RAT kitna covid test tawagi mamal lepkhre anobu mamal langake hospital da state put test amuk tawba matamda lupa chamaga humfu oiragani lanai hospital da test amuk tawba da lupa chahumga yankai oiragani Chief Minister na Chandel satuna covid ki fibam yangshin kre MP sana jaw bale sembana vaccine kapa hogdokre Haukiba pung kunga mari da Manipura miyoi chatra ki kuntragani thoi positive oiba thengnaki taraga humdoi lekhide chawnga ga humdraga mapan na discharge tawki Imphal West da paksana covid ki testing tawgadawri Loinana state amadi UT Singi containment John Jun kuntra fawa sangdoknaba khangalakre Hauzik maruiba pau sing miyamda sandokna pijari Lising abaga chahum jumbo cylinder store tawba ngamba KL Liquid Chain Medical Oxygen LMO Cryogenic Tank ngasi Manipur Chief Minister N Birenna Jenimsta sangakre hari hauzik thokliba aruba tanpham asida covid ki kannabo honabada yamna maru oiba postak ama sangaba ngambada India gi Prime Minister Narendra Modi amadi technological teambu Chief Minister na thagat pa phongdokhi Center na sewal kangdana polam kaya thabirektuna mateng pangbiba amadi support tawbibagi demaktasu apenba phongdokhi thoramaduga mari lenana Chief Minister na haikibada Manipur gi oina mamangda infrastructure amata laitena covid lanthengnaram bani ngasidi infrastructure galonana thengnaragani Masina kharadi yaifragani hari ngasidi oxygen concentrator listing amagi mathakta leire Jenimsta hana sizinarambasing adu atopa mafamda mateng pangba ngamlagani ngasidagi nimit 10 muki mamangda tumbaya daba yawki are ba mafamdagi afang balawki medical treatment watpadigi leikidabani haibadumakti yahondana bakan na hotnaki mayamgi hona jabal ngasi fawbadi adumak Mayamgi hona jamal ngasi fawbadi madumak thokidri haina Chief Minister na phongdorakli Chief Minister na haikibada ngarang Surchanpurda oxygen plant ama sangakre Thawbal amadi ukrulgi sangaragani Senapati Tamenglong Chandel Kangpokpi dasu lingkhatnaba pot laktuna leire numit kunnigi manungda loisinba ngamnaba hotnagani lemhoriba district khudimakta oxygen plant amumam thamnaba hotnari rims ki su athoba matamda loisinaba hotnari handaki ani suba web asida angang khara positive oiba thengnare maram aduna chahi 15 amadi makhada leiba angang singkhaktagi oiba phamung marfu leiba tonganba covid care center ama Kanchipurgi mafam amada thamnaba khannare haina phongdokli Second web asidi section banatana upai leiroi ngarang mafam amada liningi mingda isei sakpa lai khuramba tawki ngasi mafam aduda anaba hengatli asigomba tong makhata na sathabiganu home isolation da anaba adugi ka tongana lapna thambangam loidaba imung singdi covid care center da soidana thamsi lengang na piriba SOP sing inbiduna chatpada laina asidagi kanbangam gani haina phongdokli aikoi kudimak na discipline leirabadi laina asidagi kanbangam gani nataduna He tong labadi laina asidagi kanba ngamloi matam adudagi pirakliba chatna kanglon sing asi expert sing tanaraga tawbani maram aduna miyamna soidana inbiu aikhoina discipline leitragadi matana amang ata kaya makhatana amang ata kaya lakigani hainasu phongdorakli ngasigi covid ki kallaba lan asi doctor nurse amadi frontline warrior sing lan thengnaribani miyam gidamakkan honariba doctor nurse amadi frontline warrior sing gidamak Mapuda Kuruminasi haini Chief Minister na miyamda afil tarokli Lanai amadi langa kilaing sangsingda COVID-19 test tobagi mamal asi longning ba mamal da lawduna test tobagi thabak chatharabra haibagi wakat kia lakraba matung danga si rapid antigen test kit ki oina lanai amadi langang ki hospital singda lawgadaba COVID-19 gi testing SARS langang lepkhre Manipur langa ki Directorate of Health Services ki Director Dr. K Rajana Thokpa Gerald Amana Hari
Rapid Antigen Test RAT kit na COVID test tobi khudong saba leiba lanai amadi lengaki hospital singda lengak na lepliba anoba rate asi satnagani lengaki hospital singi oina test amuk tobu matamda lupa chamaga humfu lauragani aduga lanai hospital singina test amuk tobu matamda lupa chahumga yankai oiragani atei state singidagi hana lepa mamal aduda adumak ohongba leiroi haina fongdorakli RAT kits ki oina lepliba anoba SARS asi kudaktagi langsang singda chatnaba hawadabani Directorate of Health ki makhada RAT kits supply toba SARS matamatam gi matung ina revise tawani lonana test tobagi SARS asisu hongliba rate ki matung ina matamatam gi ohongba lakani haina fongdokli Chief Minister na lusing ba mihut kangbo amananga si Chandel da satuna COVID-19 gi mari leinaba district asida paikaliba thabak torum sing amadi COVID ki oiriba pibam sing asida hanna yingsin kre hari yingsin kongchet aduda Education Minister S Rajan Yas Minister Lefau Haukip Health Advisor to Chief Minister Dr. Safum Ranjan Technopol asigi MLA Karangthang amadi lenga ki makok thongba official sing saruk yaki kongchet asigi manung channa Chief Minister Biralna Chandel gi Maha Union Higher Secondary School da lengang asgi mission ama oriba school pagasan si mission hogdokhi kongchet asida Samdel Town Hall su sangaduna miyamda kusina kre hari Solid Digital and NR Media ga lunana All Manipur Kidney Transplant Patient Welfare Association ga kusamnaduna Sagolbal Vijay Govinda Community Hall da kidney transplant Politics singi oiba COVID-19 vaccination program Manipurgi MP ining tawlisem basana jawbana hogdokre hari hogdokpagi warol pidaduna MP da haikibada kidney transplant patients singi damak pangba yaba mating pangani KTP singna balaitana COVID-19 gi vaccine kaptok hosi Sagolbal gi MLA RK imosu masida vaccination tawbada asoba ayaba ama pirak pasi nungaiba phawi akoi punna COVID-19 laiset asi tekna ministry haina fongdokli Selen Digital gi producer Panjawbam lanajna fongdokhibada akoi COVID ki vaccine kapthok pogalona nalangak na matam gi oina miyamda SOP ningthi nangak ministry vaccine kaple haidona SOP na thaidabadi akoi laiset asidagi ngakthok pangamloi haibagalona na KT Sing tangkak naina mapam asida COVID ki vaccine kapthok ministry haina fongdokli Manipur gi oina haukiba pum kunga mari asida miyoi listing mariga chahum ga taret COVID-19 test tobo matamda miyoi satret ka kuntrani thoi nongna COVID-19 positive oiba thengnare Health Department gi fangba report amaki matung inna haukiba pum kunga mari asida COVID-19 laiset na maram oiduna miyoi taraga humdoi laikide miyoi chamri ga humdraga ni thoi home isolation dagi discharge tawki aduga miyoi chamaga taret na atai hospital sing dagi discharge tawki hari Nauna positive orlaba sing asi tharga apunba Manipur gi oina confirm case ki masing asi lising nifuga tareka janipan nifuga humdoi sukre Imphal West tamiyoi chaniga tara humdoi positive oiba thengna ki Imphal East ta chamaga humdra Ukrulda kul Bisnupur gi oina humdraga humdoi Sandel gi oina mari Sursanpur gi oina humfugani toy Kaksing gi oina humfumari Thobal gi oina marfu humdoi thengna ki Tamenglong gi taruk Senapati gi manga positive oiba thengna ki amadi Tengnopal gi oina miyoi ama thengna ki Laikidaba sing adudi Imphal West dagi mari Imphal East dagi manga Bisnupur dagi ani Thobal dagi ani lonana Ukrul dagi amani hauzik phawbagi oina apunba miyoi lak ahumga listing humdraga sangwa vaccine kapthokre hari Imphal West District ki oina COVID-19 mass testing tawna bugdamak thorang lakhale masida nurse amadi MTS lab technician mathok taba maram na handakta pangthokkiba recruitment process aduda select tawdraba sing miyoi sing khangan binaba Imphal West DC gi maike dagi fongdorakli Imphal West Deputy Commissioner TS Kiran Kumar Health Services Director na thadorokpa cherol amana hari Proposal asigi damak district asigi testing team nifuga mga rom sem sadana chatnaba thorang tawre district asina team amumda train tawnaraba nurse ani amari MTS natragana lab technician ama punna member ahum yawgani masigi damak notification thokpa amadi selection process mathok tai hauzik thokliba coronavirus sandorakpa
कोरोना वायरस संदोरक्पा थिंगनबगीदमक अथुबा मतमदा थबक लखुत पिरक्पा मथौ ताई हंदकी कंट्रैक्ट नर्सिंग अमदी एमटीएस लैब टेक्नीशियन सिंगी ओइबर रिक्रूटमेंट प्रोसेस तौकी हाइबा खंगजरी मरम अदुना नर्स अमदी एमटीएस नत्रगना लैब टेक्नीशियन सिंग खनबदा थेंगथदना वेटिंग लिस्ट लेत्रबा अमदी सिलेक्शन तौद्रबा सिंग अदुगी मिंग एड्रेस अदु कंट्रैक्ट नंबर पिथोक पिरओ असुम तौरबदी मास टेस्टिंग तौबगी शेड्यूल लखुतपा यानबगीदमक थौरांग लखुतपा यागनी हाइना फोंदोरकली COVID-19 लाक्सिनबगीदमक इंडिया की स्टेट अमरी यूनियन टेरिटरी खुदिमकता हौजिक थमलिबा कंटेनमेंट जोन लिबा जून 30 फाउबा मखा ताना संगदोकनबा अमदी मथौ ताबा थबकसिंग लौखतनबा मिनिस्ट्री ऑफ होम अफेयर्स न खंगलकले हारी होम सेक्रेटरी अजय भला IAS ना स्टेट खुदिमकी चीफ सेक्रेटरी दा थोरकपा चेरोल अमना हारी मिनिस्ट्री ऑफ होम अफेयर्स न थारकपा ऑर्डर अमगी मतुंग इना स्टेट अमरी यूनियन टेरिटरी खुदिमकता कंटेनमेंट जोन जून 30 फाउबदा फंगलब सांगदोकले मरम अदुना मागी स्टेट अमदी यूटी सिंगी ओइना कंटेनमेंट सिंग नियम सिंग मतिक चाना चलाइगदबनी हाइन फोंगदोकले कंटेनमेंट ओइना लाउथोक्तुना मतिक साबा थौरांग पाइखतपना मरम ओरगा इंडिया दा अनोबा अमदी एक्टिव केस हंदरकली अवांग नोपोक अमदी खा थांगबा इंडिया की मफम खरददी हंथरक्ट्री इंडिया की नोमगी एक्टिव केस मसिंग हंथरकलबसु हौजी एक्टिव केस असिदी यामली मरम अदुना कंटेनमेंट जोन हौजिकसु थंबा मथौ तारी अदुबु मफम अमदा मफम अदुगी पिबम येंगलगा अकक्नबा मतमगी ओइना कॉमथोकपा यागनी लाइचेट असि मपुंग फन लाक्सिन बंगमनबगीदमक कंटेनमेंट जोन सिंगी पाइखतपा याबा थौरांग सिंग पाइखतकदबनी मथौ ताबा थबक सिंग लखनबा स्टेट अमदी यूनियन टेरिटरी सिंगी डिस्ट्रिक्ट अथॉरिटी सिंगदा हाइगदबनी हाइनसु फोंदोरकली कांगसिंग डिस्ट्रिक्ट के मनुंग चन्ना लेरिबा वबगा यांगबी गर्ल्स हाई स्कूल अमदी काक्सिंग खा मणिपुर कॉलेज हारिबा मईसिंग अनि असिदा मतौ करमना लनाई हॉस्पिटल सिंगना लनाई ओइना कोविड केयर सेंटर हांगबगी अयाबा पीरिबनो हाइना MSF ना हंगलकली मणिपुर स्टूडेंट फेडरेशन चेरोल अमना हारी लनाई हॉस्पिटल सिंगना मईसिंग अनि असिदा कोविड केयर सेंटर हांगबदा नतना मियामदगी लौनिंगबा सेल लौदुना चलाइरंबा MSF ना तराइने लौदे सेंटर अनि असि हांगबगी अयाबा एजुकेशन डिपार्टमेंट ना पीबा नत्रगना मतौ करम लंगाकी ओइबा मईसंग अनिदा मतम कुइना लनाई ओइना चलाइदुना लेरमलीबनो हाइबा सि मियाम अमदी MSF ना हंगली हाइना फोंगोकली कोविड नादुना लेरिबा पेशेंट सिंग करिगुंबा ऑक्सीजन फंगदबगी लेखिदबा थोकलबदी मखोगी इमुंग मनुंगदा कंपेंसेशन ओइना लुपा लाख 5 पीरगनी हाइना दिल्ली गवर्नमेंट लाउथोक्रे सेंफम असि हाना कोविड ना मरम ओदुना लेखिदबा इमुंग सिंगदा लुपा लिसिंग यांखै पीगनी हाइना लाउथोकिबा अदुगी मथक्ता हापचिनबा सेंफमनी ngasi laukthokliba compensation asigedama framework semnaba Dr. Taruna Saba committee ama semliba committee ne karamba imungda sempam asi pigani haiba lepani lerana mari leinaba hospital adugi oxygen supply tobagi documents sing oxygen gi stock hospital gi store sing kupna yengsingani hairi lerana yengsinbagi report sing health ki principal secretary da presingani haina fongdokli Masagi sahi nipugo humdoirom surabi nupi amagi haksang kaya sing donet tawduna miyui mariki punsi kan kre pausin hari thasigi sechet kunda donet tawriba nupi asi oba amadi koksu patorokpadagi kudakta Delhi gi Sargangaram Hospital da emergency department da layeng naba pukhalaki hari mak hanna hypertension laiba amadi covid negative ni hari hospital da emission tawba matamda mahaki haksang aduki matik sokchilaba oina thengnaki doctor singna testing tawduna yengbada nupi adu brain cancer ne haiba khangbaga lanana laikat naba ngamdana laikide hari nupi asigi sahi kunga mathoirom suraba machanupa amadi mapureba lehori hari donate tarum leba singi maramda official singna ningthina counseling tawbada nupi asigi haksang kaya sing asi atopo organ mathau taba singda mateng pangba asina mahak punding singbada matam chupada hingduna leiragani haibagi wakalonda donate tawkhibani haiba imung manungdagi khangbangamki Pause khara pukharmam kazaugi pongnapam lana irakliba asi kanana asoibano haiba khangnaduna khangdaba dagi soirak libra natragana atamnana tawribara haina pukhabram kazau memorial trust manipur gi cherol amana hairi cherol asini hairi manipur iramdamgi athauba ibudau
Pukramam Kazaugi Death Anniversary Celebration Megi Tangkun nga mga da Kangmong da leiba kubam anida pangtokraba matungda nongmani ni chontharaga Kongman Sutekta apunba Manipur huya lalong nup na sinduna mahakpu British na pasi tawkiba ng singnumit pangtuk piba amadi COVID ki awaba taraba singda tengbang piba Pukramam Kazau Memorial Trust Manipur na haraw nungay ba pungdok sari daseng badi Kangmong Kungang Imphal West District leiba kul asigi langgoy jam laikai da leiba Pukramam Inkol haujuk phawda leiriba asida Pukramam Kazau pokibani laikidaba Kazaugi apokpa laikidaba matungda maisnam laikai da leiriba mamagi mapam ningthau jamda laiki farsi toraba matungda maisnam laikai da poloiki haina phongdokli Hausa Manipur COVID-19 ani subo web asina lepa leitena naba amasung sibagi sang hengalakliba asida kaksingi si IC singda isolate tawdun leiriba asidagi COVID-19 sandorakadra mi painare haina maikei adumgi miyamna paungsi asida wakat narakli langana thokkiba yatang amagi makhada hauji haksangi isolation center singda leiriba patient sing asigi sak thindok thinjin tawriba asi laina asi lognarapagi masak amasung ohelle mamangi ahanba web tadi lengak Councilor Amri CSO Signakan Honadona Sigumba Sabatapagi problem asi Lehen Kide Handaki Asuktam Tireba Asidadi Sak Pitok Pisin Taholiba asi Henemi Paiba Pokhale Amaramda Isolate Tauriba area asida imungi miyoina sak piba sangbadasu PPE kit nising basu set panate masida natana imung pula positive oiba amadi miro lejadabada no mugi surga sajaba miyoy singdadi hena awaba polam amasu oiri hiram asida local MLA amadi lengang na ahenba miyang sanghaningi haina phongdokli isolate tawdun leriba singda numidangi matamda may mutkibada center sing asida su generator thamdaba na may mutpada khudongchadaba kaya thokali masina mari lenaba Singna yangsinduna thengnariba awaba khudongchadaba kaya si kokhan binaba hona haningi haina phongdokli amromda haujik anaba singna sizinariba waste material amadi saram thaunbagi disposal waste material sing CSIC singda pulap paisinduna leiriba asi hena khudong thiningai ni lengaki oinasu waste material sing matau karam dispose tawgani haibagi chapchaba kanglon leitriba asi chana kanglon sembiduna anaba singna sizinaramba waste material sing asi Bumufam sana loisin hanbiyu haiduna lengak amadi mari linaba singda pukning singsilakli SBI की recruitment notification amada guideline da Manipuri bu mandatory language ama oina hapagi mahutta English Manipuri amadi recognized schedule language ke option pibinaba Outer Manipur Lok Sabha MP Dr. Lord Ho Fojena Union Finance Minister Nirmala Sitharaman da haijakre hari cherol sida paladuna hari Manipuri state asi ethnic group kaya laiba tongan ba lo leijaba lam amani state asigi education system dasu Manipur bu sungsoi soidana tamgadaba mandatory language oide masa masagi local language mother tongue tamba yabagi option PB maram aduna recruitment da Manipur bu mandatory language ama oina hapa si achumba oire maram aduna recruitment asida State asigi ethnic group kuding maki kudong saba PBU language option da English amadi Manipuri na tagana recognized schedule language sing happy na basu Dr. Lord Ho Fojena phongdokre hari Aujila silakpada maruiba pau sing amukha namiyamda pijari Janimsta oxygen plant sangakre Sahi taramanga gi makada leba angang singgi oiba COVID care center thamlagani haina se minister na phongdorakli RAT Krishna lebak COVID
ꯇꯦꯁ ꯇꯧꯕꯒꯤ ꯃꯃꯜ ꯂꯦꯞꯈ꯭ꯔꯦ ꯑꯅꯧꯕ ꯃꯃꯜꯗ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯁ ꯑꯃꯨꯛ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 160 ꯑꯣꯏꯔꯒꯅꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯇꯦꯁ ꯑꯃꯨꯛ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 150 ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ Chief Minister na Chandel Chatuna COVID ki phibam yengsinkhre MP Sana Zawbali Semana vaccine kapa hawdokre hawkiba pung kunga marida Manipur gi oina miyoi chatra ka kuntragani thoi positive oiba thengnaki taraga humdoi leikide miyoi chamga ga humdra mapan discharge tauki Imphal West ta Park sana COVID ki testing tawragani hari Loinana state amdi Union Territory singi containment zone jun kuntra fawba sangdokna ba khangalakre Kasigi oinadi pijriba pausing asiga loinana loijari Diamond Radio na numidang waram matamda fongba pausi singdagi lauthok saba maruiba pau miyamda pijaba tabiriba singbo mukahana khurumjari